Chief Minister Yumnam Khemchandna lusingba lengak asina ahanba oina Prime Minister unaduna wari sanakre. Chaliba February tha asigi nungthilda Wai Khemchandbu Chief Minister oina wasuk lauduna anauba lengak linglaklaba matungda ahanba oina ngasi Chief Minister na luchingba mihut ahumna New Delhi da leiba Seva Tirthada leiba Prime Minister gi office ta Narendra Modi ga unaduna wari sanakre. Prime Minister ga unaba aduda Deputy Chief Minister Nemcha Kipgen amasung Losi Dikhosu sarugiyaki. Prime Minister ga Manipur gi luchingba hunga unaduna wari sabagi matangda Chief Minister gi Secretariat tagi tholokpa cherol amana Chief Minister na mahana luchingliba anauba leingakna Manipur da ing tappa amasung nungsi sanaba puruknabagidamag laukalakliba thabaksing paugdamki. Loinana sing amasung tamda women empowerment gidamak akhanna thabak sing paikhatnanaba Prime Minister da haijaki. Loinana Prime Minister Narendra Modi bu Manipur da lakpinaba haijaramki hari. Adumainamak Chief Minister gi Secretariat ki tholukpa cherol asina ngasi Chief Minister na luchingba Manipur gi mehut ahumna Prime Minister ga hakthengna unaduna wari sanabada Irangi warushin puruktriba Manipur gi matangda kari karamba wafam sing phongdong rakhibage haibududi palaktre. Amaromda Chief Minister gi Secretariat gi ngasi thorokpa cherol amada Union Agriculture amasung Rural Development Minister Shivraj Singh Chauhan na Pradhan Mantri Awas Yojana gi makhada Manipur gi IDP singbu masa gi mayumda hanjala nambagidamag anauba yum lising mga sabagi ayaba pirkre hari. Panbayawadi Thasigi anganbada Manipur lengakna proposal amma pisinduna irang asina sokhalawa IDP singi yum lising mga sananaba PMAYG gi makhada special project pibinanaba hai khibalaikrei. Nen Rural Development Ministry nasu sokhalaba yumthong singi akupa warol sing khongkatnaba Awas Plus lising aniga kunmari household survey special window ama ayaba pirakhiba laikhrabani. Masida natana PMAYG gi special project ki makhada eligible oiba irang sokhalaba beneficiary singi registration process makha sathanaba state lengakta ayaba pire hairi. PMAYG gi FFI gi provision singi matungina yum sing asi sagadabani. Special project asigi makhada PMAYG gi makhada mamangda tengbang pikraba adubu irang asida yum akai atoi thokraba eligible oiba beneficiary singi yumsu sanction tauba state lengakta yaba pirakre hari. Litanda curfew gi pibam khongna chatpasing thingli gari tonglaga chatpasingdi ayaba piri. Litanda kogi amasung tangkul furup ani gi marakta thokaningdaba tawdoksing thorakpaga loinana yung kaya mai thadoklakpadagi lengakna irang laksinabagidama Ukrul District Magistrate na tha asigi nipan gi numidang pung 8 tarakpadagi hauna curfew gi athingba thamlaklabasu athingba asina konsilliba mafamsingda purup ani amatagi miyoising khongna chathok chasin tawbada athingba thamli adubu makhal kharagi gari singdi chathok chasin tawbada ayaba piri. Litan police tagi phangba paw gi matungina numijongba matung punghairom chalakpada Sanakaithel gi Lungtar Hill Range bu angauba machu gi bolero da lakpa kuki militant singni chingnaba singna lanmai tharam khibadu ngasi Litan PSOC na luchingba timna Central Force amadi khunja singaloina changsinduna butatuna kanba ngamle hari. Aduga kuki militant singni chingnaba singna pharga pukhiba tangkul khunja amasu tekta kaidana thadurkle hari. Ado moinamak thokaningdaba tawdok thoklak tanabgidamakta curfew gi athingbana konsilliba mafamsingda ngasi numidang phawbada miyoi amata khongna chathok chasin tawbada yaba pidri adubu chakamari panba yauna chaka 10 amasung 12 panba gari singdi curfew gi athingba lauthok trabasu chathok chasin tawhalli karigumba chaka ani panba dalakpa miyoi sing yaurabadi Central Force singna khamlaga tingtijana check tawraga thadokki hari. March ta fawgi manungda gari gi number sing
ꯃꯤꯇꯩ ꯃꯌꯦꯛꯅ ꯊꯥꯕꯤꯌꯨ ꯃꯤꯂꯥꯜ ꯆꯍꯤꯁꯤꯒꯤ ꯃꯥꯔꯆ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯆꯦꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯅꯝꯕꯔꯁꯤꯡ ꯃꯤꯇꯩ ꯃꯌꯦꯛꯇ ꯊꯥꯕꯤꯌꯨ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯗ꯭ꯔꯕꯗꯤ ꯃꯤꯇꯩ ꯏꯔꯣꯜ ꯏꯌꯦꯛ ꯂꯣꯏꯅ ꯁꯤꯟꯂꯣꯟ ꯑꯄꯨꯟꯕ ꯂꯨꯞ ꯃꯤꯂꯥꯜ ꯀꯪꯂꯩꯄꯥꯛꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛꯇ ꯃꯁꯥ ꯃꯁꯥꯅ ꯇꯦꯛꯆꯥꯛ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯄꯥꯎꯇꯥꯛꯂꯣꯏ ꯁꯥꯗꯣꯛꯄꯝ ꯇꯣꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯄꯦꯁꯦꯟꯖꯔ ꯄꯨꯔꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯄꯥꯔꯀꯤꯡꯗ ꯆꯠꯇꯨꯅ ꯒꯥꯔꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯒ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯒꯥꯔꯤꯒꯤ ꯅꯝꯕꯔꯁꯤꯡ ꯃꯤꯇꯩ ꯃꯌꯦꯛꯅ ꯊꯥꯅꯕ ꯌꯥꯅꯆꯦ ꯄꯤꯅꯕꯒꯤ ꯈꯣꯡꯆꯠꯇ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣꯜ ꯃꯌꯦꯛ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯏꯁꯥꯒꯤ ꯏꯔꯣꯜ ꯏꯌꯦꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯂꯣꯜ ꯃꯌꯦꯛ ꯑꯁꯤ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯤꯂꯥꯜꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯆꯠꯇꯨꯅ ꯒꯥꯔꯤꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯅꯝꯕꯔꯁꯤꯡ ꯃꯤꯇꯩ ꯃꯌꯦꯛꯅ ꯊꯥꯅꯅꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯒꯥꯔꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯃꯤꯂꯥꯜꯅ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯄꯁꯨ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯌꯨꯝ ꯌꯨꯝꯗ ꯂꯩꯔꯤꯕ ꯂꯅꯥꯏ ꯒꯥꯔꯤ ꯃꯆꯥꯁꯤꯡꯒꯤ ꯅꯝꯕꯔꯁꯤꯡꯁꯨ ꯃꯤꯇꯩ ꯃꯌꯦꯛꯅ ꯊꯥꯅꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯂꯨꯞ ꯑꯁꯤꯅ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯅꯝꯐꯨꯗ ꯍꯥꯏꯕ ꯅꯠꯇꯦ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯂꯣꯜ ꯃꯌꯦꯛ ꯑꯁꯤ ꯆꯥꯎꯈꯠꯍꯟꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯕꯅꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯥꯛꯂꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯤꯗꯅ ꯏꯁꯥꯒꯤ ꯒꯥꯔꯤꯒꯤ ꯃꯤꯡ ꯑꯃꯗꯤ ꯅꯝꯕꯔ ꯃꯤꯇꯩ ꯃꯌꯦꯛꯇ ꯊꯥꯕꯤꯌꯨ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯂꯥꯅꯤꯡ ꯑꯦꯟ ꯗ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯒꯤ ꯗꯤꯔꯦꯛꯇꯔ ꯔꯥꯙꯥꯀꯥꯟꯇꯗ ꯉꯁꯤ ꯑꯌꯨꯛ ꯎꯅꯗꯨꯅ ꯂꯣꯜ ꯃꯌꯦꯛ ꯑꯁꯤ ꯆꯥꯎꯈꯠꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯃꯊꯪ ꯊꯥꯒꯤ ꯇꯥꯡ 13ꯗ ꯑꯃꯨꯛ ꯍꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯂꯣꯜ ꯃꯌꯦꯛ ꯑꯁꯤꯕꯨ ꯆꯥꯎꯈꯠꯍꯟꯅꯕ ꯈꯟꯅꯒꯅꯤ ꯍꯥꯏꯔꯤ ꯀꯦꯔꯂꯥ ꯁ꯭ꯇꯦꯠꯀꯤ ꯃꯃꯤꯡ ꯀꯦꯔꯂꯝꯗ ꯑꯣꯟꯊꯣꯛꯄꯗ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ ꯃꯦꯗ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯀꯦꯔꯂꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯦꯔꯂꯥ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯦꯔꯂꯝꯗ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯅ ꯍꯥꯏꯖꯈꯤꯕꯗꯨ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯁ꯭ꯋꯤꯅꯤ ꯕꯩꯁꯅꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯦꯔꯂꯥꯒꯤ ꯃꯃꯤꯡ ꯀꯦꯔꯂꯝ ꯍꯥꯏꯅ ꯑꯣꯟꯊꯣꯛꯄꯒꯤ ꯀꯦꯔꯂꯥ ꯑꯜꯇꯔꯅꯦꯁꯟ ꯑꯣꯐ ꯅꯦꯝ ꯕꯤꯜ 2023 ꯑꯁꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯊꯥꯗꯨꯅ ꯑꯌꯥꯕ ꯂꯧꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯈꯤ ꯀꯨꯝꯖꯥ 2023ꯒꯤ ꯖꯨꯟꯗ ꯀꯦꯔꯂꯥ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯔꯤꯖꯣꯂꯨꯁꯟ ꯂꯧꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯦꯔꯂꯝꯗ ꯑꯣꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯔꯛꯈꯤꯕꯅꯤ ꯍꯟꯗꯛꯁꯨ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯃꯥꯡꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨꯗ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯍꯣꯡꯕ ꯀꯌꯥ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯇꯥꯛ ꯄꯤꯔꯛꯄꯗꯒꯤ ꯀꯦꯔꯂꯥ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯔꯤꯖꯣꯂꯨꯁꯟ ꯑꯃꯃꯨꯛ ꯄꯥꯁ ꯇꯧꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯃꯃꯤꯡ ꯑꯣꯟꯊꯣꯛꯄꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯃꯤꯑꯣꯏ 8 ꯇꯣꯡꯈꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯁꯃꯨꯗ꯭ꯔꯗ ꯀꯥꯏꯈ꯭ꯔꯦ ꯆꯦꯟꯅꯥꯏ ꯐꯦꯕ꯭ꯔꯨꯋꯥꯔꯤ 24 ꯀ꯭ꯔꯨ ꯃꯦꯝꯕꯔ 2 ꯌꯥꯎꯅ ꯃꯤꯑꯣꯏ 8 ꯇꯣꯡꯈꯤꯕ ꯄꯋꯟ ꯍꯟꯁꯀꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯒꯤ ꯁꯃꯨꯗ꯭ꯔꯗ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:45 ꯔꯣꯝ ꯇꯥꯕꯗ ꯁ꯭ꯔꯤ ꯕꯤꯖꯌꯄꯨꯔꯝꯗꯒꯤ ꯄꯥꯏꯈꯤꯕꯅꯤ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯕꯗ ꯅꯣꯔꯊ ꯃꯤꯗꯜ ꯑꯟꯗꯃꯥꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯁꯃꯨꯗ꯭ꯔꯒꯤ ꯁꯔꯨꯛꯇ ꯀꯥꯏꯈꯤꯕꯅꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔ 2 ꯑꯃꯁꯨꯡ ꯄꯦꯁꯦꯟꯖꯔ 5ꯃꯛ ꯁꯃꯨꯗ꯭ꯔꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯂꯥꯌꯦꯡ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯀꯝꯗꯧꯅ ꯀꯥꯏꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯃꯤꯑꯣꯏ 8ꯃꯛ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯀꯥꯏꯔꯕ ꯇꯨꯡꯗ ꯁꯃꯨꯗ꯭ꯔꯗ ꯍꯤꯡꯅ ꯂꯩꯔꯝꯈꯤꯕꯁꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯀꯤꯁꯇꯥꯟꯗ ꯕꯦꯖ ꯇꯧꯕ LETꯅ ꯏꯟꯗꯤꯌꯥꯗ 26/11ꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟ ꯈꯪꯍꯟꯈ꯭ꯔꯦ
ꯄꯥꯀꯤꯁꯇꯥꯟꯗ ꯄꯦꯁ ꯇꯧꯕ ꯇꯦꯔꯔ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯂꯥꯁꯀꯔ-ꯏ-ꯇꯩꯕ (LETꯅ) ꯏꯁꯤꯡ ꯂꯝꯕꯤꯗ 26/11ꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯏꯟꯗꯤꯌꯥꯗ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟ ꯈꯪꯍꯟꯈ꯭ꯔꯦ꯫ ꯇꯦꯔꯔ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯁꯥꯏꯐꯨꯜꯂꯥ ꯀꯥꯁꯨꯔꯤꯅ ꯏꯟꯗꯤꯌꯥꯗ 26/11ꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯟꯗꯥ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯊꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 2025ꯒꯤ ꯑꯦꯄ꯭ꯔꯤꯜ 22ꯒꯤ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯇꯁꯨ ꯃꯥꯁꯇꯔꯃꯥꯏꯟꯗ ꯑꯣꯏꯈꯤꯕ ꯇꯦꯔꯔ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯀꯤꯍꯟ ꯈꯪꯍꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯚꯤꯗꯤꯑꯣ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤꯕ LETꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯁꯥꯏꯐꯨꯜꯂꯥ ꯀꯥꯁꯨꯔꯤꯒꯤ ꯋꯥꯐꯝ ꯑꯃꯗ ꯀꯨꯝꯖꯥ 2025ꯗ ꯄꯥꯀꯤꯁꯇꯥꯟꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯡꯊꯛ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯦ ꯑꯃꯁꯨꯡ ꯀꯨꯝꯖꯥ 2026ꯇꯅ ꯏꯁꯤꯡꯒꯤ ꯁꯔꯨꯛꯁꯤꯡ ꯈꯨꯗꯨꯝ ꯆꯟꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯂꯝ ꯅꯣꯡꯊꯛ ꯅꯠꯇ꯭ꯔꯒꯅ ꯏꯁꯤꯡꯒꯤ ꯃꯐꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯕꯣꯝ ꯁꯥꯏꯀ꯭ꯂꯣꯟꯅ ꯌꯨ.ꯑꯦꯁꯇ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯦ꯫ ꯀꯁꯇꯃꯔ ꯂꯥꯈ 6 ꯂꯣꯝꯒꯤ ꯃꯩꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯅ꯭ꯌꯨ ꯌꯣꯔꯛ ꯐꯦꯕ꯭ꯔꯨꯋꯥꯔꯤ 23, ꯕꯣꯝ ꯁꯥꯏꯀ꯭ꯂꯣꯟ ꯅꯠꯇ꯭ꯔꯒ ꯋꯤꯟꯇꯔ ꯍꯔꯅꯥꯟꯗꯣ ꯌꯨ.ꯑꯦꯁꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯁꯤꯡꯗ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯍꯟꯕꯗ ꯅꯠꯇꯅ ꯀꯥ ꯍꯦꯟꯅ ꯎꯟ ꯇꯥꯕ ꯑꯃꯁꯨꯡ ꯑꯏꯪꯕ ꯁꯥꯐꯨ ꯀꯟꯕ ꯅꯨꯡꯁꯤꯠꯁꯤꯡ ꯁꯤꯠꯄꯗꯒꯤ ꯌꯨ.ꯑꯦꯁꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯕ ꯂꯝꯗꯝꯁꯤꯡꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ꯫ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯑꯃꯁꯨꯡ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯕꯣꯝ ꯁꯥꯏꯀ꯭ꯂꯣꯟꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯚꯤꯔꯖꯤꯅꯤꯌꯥꯗꯒꯤ ꯃꯥꯏꯅꯦ ꯐꯥꯎꯕ ꯁꯟꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯀꯌꯥꯗ ꯎꯟꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯕꯣꯝ ꯁꯥꯏꯀ꯭ꯂꯣꯟ ꯑꯁꯤ ꯁꯥꯏꯟꯇꯤꯐꯤꯛꯀꯤ ꯇꯥꯝꯗ ꯕꯣꯝꯕꯣꯖꯦꯅꯣꯁꯤꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯍꯥꯏꯔꯤꯕ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯌꯥꯝꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯄ ꯉꯝꯕꯒꯤ ꯃꯄꯥꯡꯒꯜ ꯂꯩ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯑꯦꯌꯔ ꯄ꯭ꯔꯦꯁꯔ ꯑꯁꯤ ꯄꯨꯡ 24ꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯂꯤꯕꯥꯔ 24ꯒꯤ ꯃꯈꯥꯗ ꯂꯩꯔꯛꯄꯗꯒꯤ ꯕꯣꯝ ꯁꯥꯏꯀ꯭ꯂꯣꯟ ꯑꯣꯏꯍꯜꯂꯛꯏ꯫ ꯄ꯭ꯔꯦꯁꯔꯒꯤ ꯆꯥꯡ ꯑꯁꯤ ꯋꯥꯡꯈꯠꯂꯛꯄꯒꯤ ꯃꯇꯤꯛ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯨ ꯍꯦꯟꯒꯠꯂꯛꯇꯨꯅ ꯋꯤꯟꯇꯔ ꯍꯦꯔꯤꯀꯣꯟ ꯑꯣꯏꯔꯛꯏ꯫ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯕꯣꯝ ꯁꯥꯏꯀ꯭ꯂꯣꯟ ꯑꯁꯤ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 53 ꯍꯦꯟꯅ ꯁꯤꯠꯄꯒ ꯂꯣꯏꯅꯅ ꯀꯥ ꯍꯦꯟꯅ ꯎꯟ ꯇꯥꯕꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤꯒꯤ ꯑꯇꯤꯌꯥ ꯄꯨꯝꯕ ꯎꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯕꯒ ꯂꯣꯏꯅꯅ ꯎꯟ ꯀꯥ ꯍꯦꯟꯅ ꯇꯥꯕꯗ ꯅꯠꯇꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗꯒꯤ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯈꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯋꯥꯔꯋꯤꯛ, ꯔꯣꯗꯦ ꯑꯥꯏꯂꯦꯟꯗꯁꯨ ꯆꯥꯎꯔꯥꯛꯅ ꯏꯟꯆꯤ 33ꯀꯤ ꯆꯥꯡꯗ ꯎꯟ ꯇꯥꯈꯤ꯫ ꯇꯝꯊꯤꯔꯕ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯁꯇꯃꯔ ꯂꯥꯈ 6 ꯂꯣꯝꯗ ꯃꯩꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯟꯈꯤ꯫ ꯉꯁꯤ ꯑꯌꯨꯛꯁꯨ ꯃꯦꯁꯥꯆꯨꯁꯦꯠꯁ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯖꯔꯁꯤꯗ ꯂꯩꯕ ꯌꯨꯝ ꯂꯥꯈ 4.5ꯗꯁꯨ ꯑꯋꯥꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯨꯔꯅꯥꯃꯦꯟꯠ 2026 ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯔꯥꯝꯕꯥꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯑꯍꯥꯟꯕ ꯃꯦꯟ ꯑꯦꯟ ꯋꯤꯃꯦꯟ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯔꯥꯝꯕꯥꯏ ꯇꯨꯔꯅꯥꯃꯦꯟꯠ ꯁꯣꯛ 2026 ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯄꯣꯔꯇꯤꯡ ꯌꯨꯅꯤꯌꯟꯒꯤ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯇꯨꯔꯅꯥꯃꯦꯟꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯅꯨꯄꯥꯒꯤ ꯇꯥꯔꯒꯦꯠ ꯀꯝꯄꯤꯇꯤꯁꯟꯗ ꯇꯤ.ꯑꯩꯆ. ꯀꯥꯎꯕꯅ ꯄꯣꯏꯟꯠ 6 ꯐꯪꯂꯒ ꯑꯍꯥꯟꯕ ꯄꯣꯖꯤꯁꯟ ꯇꯥꯈꯤ, ꯑꯗꯨꯒ ꯇꯤ.ꯑꯩꯆ. ꯖꯦꯀꯣꯕꯅ ꯄꯣꯏꯟꯠ 3 ꯐꯪꯂꯒ ꯑꯅꯤꯁꯨꯕ ꯃꯐꯝ ꯀꯟꯕ ꯉꯝꯈꯤ꯫ ꯅꯨꯄꯥꯒꯤ ꯗꯤꯁꯇꯦꯟꯁ ꯀꯝꯄꯤꯇꯤꯁꯟꯗ ꯇꯤ. ꯑꯣꯁꯥꯅꯟꯗꯅ ꯐꯤꯠ 330 ꯂꯪꯗꯨꯅ ꯑꯍꯥꯟꯕ ꯃꯐꯝ ꯀꯟꯈꯤ, ꯑꯗꯨꯒ ꯑꯦ. ꯑꯕꯨꯡ ꯃꯩꯇꯩ ꯑꯃꯁꯨꯡ ꯇꯤ.ꯑꯩꯆ. ꯀꯥꯎꯕꯅ ꯃꯊꯪꯁꯤꯠꯅ ꯐꯤꯠ 318 ꯑꯃꯁꯨꯡ ꯐꯤꯠ 230 ꯂꯪꯗꯨꯅ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯃꯐꯝ ꯀꯟꯕ ꯉꯝꯈꯤ꯫ ꯅꯨꯄꯤꯒꯤ ꯗꯤꯁꯇꯦꯟꯁ ꯊ꯭ꯔꯣꯗꯅ ꯊꯧꯗꯥꯝ ꯇꯥꯅꯥꯅ ꯐꯤꯠ 219 .5 ꯂꯪꯂꯒ ꯑꯍꯥꯟꯕ ꯃꯐꯝ ꯀꯟꯕ ꯉꯝꯈꯤ, ꯑꯗꯨꯒ ꯃꯣꯏꯔꯥꯡꯊꯦꯝ ꯄ꯭ꯔꯤꯌꯥ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡꯊꯦꯝ ꯕꯤꯖꯦꯟꯇꯤꯅ ꯃꯊꯪꯁꯤꯠꯅ ꯐꯤꯠ 215 .3 ꯑꯃꯁꯨꯡ 132 ꯂꯪꯗꯨꯅ ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯃꯐꯝ ꯀꯟꯕ ꯉꯝꯈꯤ꯫
ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ AMAAꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯩꯁ꯭ꯔꯥꯝ ꯈꯦꯂꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯔꯥꯝꯕꯥꯏ ꯍꯥꯏꯕꯁꯤ ꯃꯩꯇꯩꯒꯤ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯃꯅꯤ꯫ ꯊꯥꯡ ꯇꯥ ꯑꯃꯁꯨꯡ ꯑꯔꯥꯝꯕꯥꯏ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯅꯤ ꯑꯁꯤꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯑꯔꯥꯝꯕꯥꯏꯁꯨ ꯁꯥꯟꯅꯔꯣꯏ ꯃꯈꯜ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯤ ꯍꯥꯏꯈꯤ꯫